Law and order mapon sokle ambushta thadok church leader yauna sire mari sokle. Naga MLA mapon ZUF UNC Southern Tangkul Naga Baptist Association thadok in P Manipur amuko kohor amobha MSF poire leimuron apunba mera paibi Manipur na singba lup sing akanba maong da kadem tawrakli. Kuki terroristsingna ambushta meoi sire mahakki loinabi amasu driver sokle CM na lusingduna siza hospital da laikanariba singgi anaba hangkre. Modern college lupa lakh manga roomgi pochai tugaidamli amasung hurankhre. NEET UG lisingani control ke paper leak oibagi wathok lupa lakh kuntra da paper leramba BJP gi lusingba Dinesh Biwal amasung manang nupa CBI da sinakre. Classical dance ki phambak ta tomthil ngalambi Padma Shri thongna thawrani sabi laikidre. Sandongna pijeri. May homisin kumdagi sing amasung tamgi proof anigi marakta satharaki bat tamthiraba lalgi warishin purak pangamringai gi serakta chaliba sayasiki Februar Nipan Ukhru District ki Litan PS Konma mafam dagi Howard Kiba Singh Kang anigi marakta thoning daba thudok sing thoraktuna Kamjong District Phawa Yoksilak lingai gi talakta Kuki khulai paiba kagu amana sathaba oigani singnaba ambushta thado group ki church leader meoi sire mari sokle meoi amana nongmai maru amatta pandana sohodre. Thodoga sing asi upung taraga minute kulom tarpada Kangpokpi district da new Kaithel Manbi PS na konba Kotlen amasung Kotjin khul anigi marakta ikui kuidana semkiba lambi amagi mafam amada thokibani hairi. Thodog asida nongmai maruna pandan laikidraba teng Talolong Damdaidagi Thadu Baptist Association of India Manipur President Reverend Dr. V. Sithau Association asigi Finance Secretary oina oiba Kaithel Manbidagi Reverend Kaigoulen Longbum amasung mafam adudagi Association asigi Superintendent Pastor Dr. Paugolen Sithau ni hairi. Tadok asida sokliba singgi Association asigi Kangpuk pidagi Executive Secretary Reverend M.S. Haupu Modbungdagi Kangpuk P Central Church Reverend Kaithang Sikchit Gangkhai Fainai Association asigi driver Lalen Sithau Modbungdagi Association asigi driver Lungomang Lobhumni makoi mari nongmai maruna panduna sokpadi ngasi Nungtil Siza Hospital Yorotuna Laikanari Tudok Asida Nongmai Maru Amata Pandana Sohotraba Association Asigi Superintendent Pastor Dugi Mamingna Reverend Hekai Simte Kawi Haidi. Ngasi upung tarang minikulum tarakpada News Kaithel Manbi PS Manungsana Kaithel Kotlel amasung Kotjim khul anigi marakta Kuki terroristsingna khutpu amana singnabasingna ambush toroktuna thado purup singi lining mari lenana meoi ahum laikidaba amasung atopa marina sohankiba thodok thokibagi singi frup anigi marakta khoiden masa paikat aduna mipainaba pongnoringi sairakta Kuki terroristsingna singnabasingna ngasini midang wairam pung 3 kulnom tarakpada None District Khopum PS ta konba nungsai amasung Jok Teng anigi marakta nongmai kapsinduna ambush tolpada misam ama sire mahakki loinabi amasung driver na soktuna laikan na khre. Laikidra misam adagi maming Wilson Thanga sai yankhani thoi apokpa laikidraba D Waikan Kawi Dolan siru degini. Thodoga sige soklaba mahakki loinabi mingna thoirei thei Thanga Kawi aduga driver mamingna Olis Zatuk apokpa Rengtek Jing Jatung Kawi Mahaksu Dolan Siru Degini Hairi. Ngasi upung tarak minit kulom tarakpada Kangpokpi District ki New Kaithel Manbi Police Station Jurisdiction manung saliba Imphal Tamenglong labigi total Kotlen amasung Kotjip khul anigi marakta Kuki khulai paiba khutpu amana satharakpa oigani thajaba ambushta nongmaina panna sokpadagi Siza Hospital kalaktuna laikanariba meoi ahum anaba Chief Minister Wai Khem San lusingduna hangkre.
ngasi nungtil Chief Minister Deputy Chief Minister Losi Dikho Home Minister Govindas Konthokjam MLA khara amadi lainga ki official sing loinana layeng sen asida satuna asokpa singi phibam hakthengna hangkibani National Testing Agency NTA na sinduna laiwa asigi manung amasung mapanda laiba mahiroi lak kunithoi henba saruk yaduna Center lising manga samri kuntra kunithoi da tha asigi ahumda pangthokkiba NEET NEET U GC sing kuntruk ki examination ki question paper leak oikiba thodok ki case ka mari leina Rajasthan ki Jamwarpur gardagi saknai reba BJP lusingba Dinesh Biwal amasung mahakki manang nupa Mangilal Biwal CBI na sinakre. Watawasi may lainana makoy ani ahan Rajasthan Police ki Special Operation Group SOG na fagatuna makoy gi custody da thamkibani watawasi sakthorpadagi case asi Central Bureau of Investigation CBI da kusinabadagi makoy anibu Rajasthan Police na agency asida sinakibani hairi. Huran bana tukati di haibagi tawongda mahisang ama weriba korongpata leiba Modern College tagi lupa lak mangarong gi mamal oigadaba potsai sing tugairam kaloinana huran bana pukre haina college asigi principal professor and Romabati na pangmi sing na phongdorakli Manipur amasung India gi mafang punamakta natana Canada Germany United Kingdom Dubai amasung US ki Pambak sing dasu classical dance ki pampakta tomtil ngalambi Padmasi Kretimrim Ongbi Tharani Sabi ngarang tilpung ahumgamai ni kuntrarom tarpada singjamai mathak thoksom leikaida leiba masagi yumda leikhidre Loshalakpada sanagi pauta Boys One Day Trophy NCA PTRC YAL Traw amasung Sedo Mai Pakre Women's Football League YWC amasung ESU Mai Pakre MPC Trophy Lamlai FC amasung MPCC Yangthang Mai Pakre Samuro Sigong Trophy SYDA amasung Milzis FC Mai Pakre Veteran Cricket Tournament Napsana SU aduga KCC na LCC gi si Maitiba Pikre Girls One Day Trophy da Thao amasung AKKCDO Mai Pakre AFC C Diploma Course Singani Kunturuk Mauda Hogdokre Manipur Cricket Association MSC gi miyeng makhada hojik sathariba ngasuba MNCA Boys Under 14 One Day Trophy sing kumang kuntruk na sianakiba tongan ba league match singda NCAPT RC YAL Traw amasung Sedo Mai Pakre All Manipur Football Association ampagi biyeng makhada lamong thongkong dalaiba artificial turf the ground hojik sathariba taratuk laksuba Amfa Senior Women Football League sing kunturuk kuntret king asi sanakiba tongan ba match singda Young Welfare Club YWC na Manipur Police Sports Club MSF ke duga Eastern Sporting Union EAU na United Pukhao Sporting Association UPS ebu maitiba pikre Social Development Club SDC sinuna Samuro Makhalikai de Labor Club asigi sanabung satharikiba Maiso Samuro Sigong Trophy Mapan Men A Side Village Open Football Tournament sing kuntruk ke sanakiba tungan ba me singda SYDA amasung Milzers FC Mai Pakre matang sing phongba tungan ba pau se kulmuri pa pau don tension jari me mo kana kurum jari